Hi, ꯑꯩꯈꯣꯏꯅ ꯉꯁꯤ ꯆꯥꯗꯣꯏꯁꯦ ꯑꯩꯈꯣꯏ ꯑꯉꯥꯡꯒꯤ ꯆꯨꯔꯥꯀꯣꯔꯣꯟꯒꯤ ꯆꯥꯛ ꯇꯧꯕ ꯑꯗꯨꯒꯤ ꯃꯊꯦꯜ ꯃꯩꯇꯩꯒꯤ ꯃꯌꯥꯝ ꯂꯣꯏꯅ ꯁꯨꯔꯦ ꯆꯝꯐꯨꯠ ꯏꯔꯣꯝꯕ ꯀꯥꯡꯍꯧ ꯎꯇꯤ ꯑꯁꯪꯕ ꯑꯗꯒꯤ ꯁꯤꯁꯦ ꯆꯝꯐꯨꯠ ꯁꯤ ꯀꯩꯕ ꯇꯣꯔꯕꯣꯠ ꯍꯥꯏꯕ꯭ꯔꯥ ꯇꯣꯔꯕꯣꯠ ꯆꯝꯐꯨꯠ ꯑꯗꯒꯤ ꯑꯆꯥꯔ ꯁꯤꯡꯖꯨ ꯁꯔꯦꯡ ꯊꯣꯡꯕ ꯔꯧ ꯊꯣꯡꯕ ꯑꯇꯥꯎꯕ ꯊꯣꯡꯕ ꯁꯒꯣꯜ ꯍꯋꯥꯏ ꯊꯣꯡꯕ ꯉꯥ ꯃꯇꯨꯝꯗꯣ ꯌꯥꯎꯔꯦ ꯉꯥ ꯃꯇꯨꯝ ꯐꯥꯔꯁꯇ ꯍꯥꯏꯕꯁꯦ ꯉꯥ ꯑꯇꯥꯎꯕ ꯆꯝꯐꯨꯠ ꯊꯣꯡꯕ ꯍꯥꯏꯕꯅꯤꯀꯣ ꯆꯝꯐꯨꯠꯁꯨ ꯃꯆꯦꯠ ꯑꯃ ꯆꯥꯔꯣ ꯃꯇꯦꯛ ꯑꯃ ꯊꯝꯃꯣꯌꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯍꯣꯔꯦꯟꯒ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯃꯁꯛ ꯐꯖꯩꯌꯦ ꯀꯅꯥꯅꯣ ꯊꯥꯏꯅ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯌꯥꯝ ꯇꯧꯈꯤꯕꯅꯤ ꯑꯗꯒꯤ ꯁꯒꯣꯜ ꯍꯋꯥꯏ ꯊꯣꯡꯕ ꯑꯗꯒꯤ ꯉꯥ ꯃꯍꯤ ꯊꯣꯡꯕ ꯑꯩ ꯕꯥꯃꯣꯟꯅ ꯊꯣꯡꯕꯁꯦ ꯃꯍꯥꯎ ꯑꯃꯇ ꯊꯣꯛꯏꯀꯣ ꯍꯣꯏ ꯏꯕꯥꯅꯤꯁꯦ ꯍꯣꯔꯦꯟ ꯀꯧꯕꯁꯦ ꯀꯃꯥꯏꯅ ꯀꯧꯁꯦꯕ ꯋꯥꯠꯄ ꯑꯋꯥꯠꯄꯁꯦ ꯀꯧꯗꯕꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯈꯨꯍꯥꯎꯁꯦ ꯄ꯭ꯂꯦꯠ ꯅꯥꯟꯕ ꯇꯥꯟꯅꯁꯦ ꯄ꯭ꯂꯦꯠ ꯅꯥꯟꯕ ꯇꯥꯟꯅꯁꯦ ꯇꯥꯟꯁꯤ ꯍꯥꯎꯔꯦ ꯈꯨꯍꯥꯎꯁꯦ ꯀꯩꯅꯣꯗꯣ ꯀꯩꯕ ꯁꯒꯣꯜ ꯍꯋꯥꯏꯗꯣ ꯌꯥꯝ ꯄꯥꯝꯖꯩ ꯑꯃ ꯋꯥꯏꯠ ꯀꯂꯔꯗꯣ ꯃꯦꯔꯥꯃꯦꯁꯀꯤꯗꯣ ꯑꯩꯗꯤ ꯑꯆꯥꯔꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯑꯗꯨꯅꯗꯤ ꯍꯦꯜꯂꯦ ꯀꯩꯅꯣ ꯑꯗꯨꯅꯗꯤ ꯍꯦꯜꯂꯦꯗꯤ ꯁꯒꯣꯜ ꯍꯋꯥꯏ ꯑꯃ ꯋꯥꯏꯠꯀꯤꯗꯣ ꯋꯥꯏꯠ ꯀꯂꯔꯒꯤ ꯑꯃ ꯃꯦꯔꯥꯃꯦꯁꯇ ꯍꯥꯞꯄꯗꯣ ꯑꯩꯗꯤ ꯑꯆꯥꯔ ꯉꯥ ꯃꯍꯤꯗꯣ ꯕꯤꯔꯌꯥꯅꯤ ꯃꯍꯥꯎ ꯇꯧꯗ꯭ꯔꯣ ꯁꯤꯡꯖꯨ ꯆꯥꯕꯤꯒꯅꯤ ꯊꯝꯕꯧꯁꯨ ꯌꯥꯎꯕꯤꯔꯦ ꯂꯣꯏ ꯌꯥꯎꯕꯤꯔꯦ ꯑꯩꯅ ꯂꯐꯨ ꯏꯔꯣꯝꯕ ꯆꯥꯕꯤꯒꯅꯤ ꯑꯩꯅ ꯁꯤꯡꯖꯨ ꯆꯥꯕꯤꯒꯅꯤ ꯁꯤꯡꯖꯨ ꯀꯨꯏꯔꯦ ꯆꯥꯗꯕ ꯂꯐꯨ ꯏꯔꯣꯝꯕꯁꯦ ꯁꯔꯦꯡ ꯊꯣꯡꯕ ꯂꯧꯈꯠꯆꯒꯦ ꯔꯧ ꯊꯣꯡꯕ ꯂꯧꯈꯠꯆꯒꯦ ꯔꯧ ꯊꯣꯡꯕ ꯍꯥꯟꯅ ꯆꯥꯒꯗꯕꯅꯦ ꯀꯩꯒꯤꯅꯣ ꯁꯔꯦꯡꯅ ꯍꯦꯟꯅ ꯌꯥꯝ ꯍꯥꯎꯋꯤꯗꯅ ꯆꯠꯂꯣꯍꯦ ꯑꯩꯅ ꯉꯔꯥꯡ ꯁꯔꯦꯡ ꯍꯥꯟꯅ ꯆꯥꯔꯨꯔꯦ ꯔꯧ ꯆꯥꯗꯗꯤ ꯑꯃꯨꯛ ꯂꯦꯝꯍꯧꯔꯦ ꯑꯩꯈꯣꯏ ꯁꯔꯦꯡ ꯆꯥꯗꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯍꯧꯖꯤꯛ ꯀꯥꯡꯍꯧ ꯑꯃꯨꯛ ꯆꯥꯕꯤꯒꯅꯤ ꯀꯥꯡꯍꯧꯗꯣ ꯃꯁꯥ ꯌꯥꯝ ꯅꯥꯟꯗ꯭ꯔꯣ ꯀꯥꯡꯍꯧꯁꯤ ꯑꯩ ꯅꯍꯥꯟ ꯎꯁꯣꯞ ꯆꯠꯂꯦ ꯀꯥꯡꯍꯧ ꯃꯆꯥ ꯑꯇꯣꯞꯄ ꯑꯝꯇ ꯆꯥꯗꯦ ꯈꯪꯕ꯭ꯔꯥ ꯍꯥꯎꯋꯦ ꯍꯥꯎꯕꯩ ꯅꯠꯇꯦ ꯑꯇꯩꯗꯣ ꯌꯥꯗ꯭ꯔꯕ ꯔꯧꯁꯨ ꯍꯥꯎꯋꯦ ꯍꯥꯎꯋꯦꯀꯣ ꯉꯥ ꯃꯇꯨꯝꯁꯨ ꯍꯥꯎꯈꯤ ꯏꯟꯖꯥꯡ ꯀꯧꯅꯤꯡꯉꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯍꯤꯟꯖꯥꯡ ꯅꯠꯇꯦ ꯍꯤꯟꯖꯥꯡꯗꯤ ꯑꯔꯥꯏꯕꯅꯤ ꯆꯥꯛꯅꯤ ꯐꯔꯛ ꯇꯥꯏꯁꯦ ꯑꯣꯏꯗꯣꯏꯔꯦ ꯅꯪꯕꯨ ꯑꯣꯛꯆꯒꯗ꯭ꯔꯥ ꯑꯣꯛꯅꯕ ꯆꯥꯒꯅꯤ ꯎꯁꯣꯞꯇ ꯑꯍꯥꯟꯕ ꯍꯥꯄꯛꯄ ꯆꯥꯛꯇꯨꯅ ꯑꯣꯛꯑꯗꯤ ꯃꯤꯗꯣ ꯍꯥꯏꯔꯔꯣꯏ ꯉꯥ ꯆꯥꯕ ꯌꯥꯝ ꯇꯜꯂꯤꯁꯦ ꯃꯔꯨꯁꯦ ꯑꯗꯨꯅꯅꯤꯅ ꯌꯦꯟ ꯉꯥꯛꯇ ꯇꯧꯁꯦ ꯍꯥꯏꯁꯦ ꯈꯔꯒ ꯌꯨꯒꯟꯕꯒ ꯅꯪꯅ ꯉꯥ ꯃꯔꯨ ꯌꯨꯔꯒꯅꯦ ꯈꯅꯥꯎꯗ ꯄꯜꯂꯒ ꯂꯩꯕ ꯅꯨꯃꯤꯠ ꯌꯥꯎꯈ꯭ꯔꯕ ꯏꯁ ꯌꯥꯎꯈ꯭ꯔꯦ ꯌꯥꯎꯈ꯭ꯔꯦ ꯑꯁ ꯈꯨꯋꯥꯗꯨ ꯏꯁꯤꯡ ꯊꯛꯑꯁꯨ ꯄꯟꯕꯅꯦ ꯍꯥꯏꯕ ꯈꯥꯃꯦꯟꯒ ꯃꯥꯟꯗ꯭ꯔꯣ ꯀꯩꯅꯣꯗꯨꯕꯣ ꯁꯔꯦꯡ ꯃꯔꯨꯔꯣ ꯁꯔꯦꯡꯒꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯃꯊꯥ ꯁ꯭ꯀꯤꯟ ꯆꯥꯛꯁꯦ ꯊꯨꯅ ꯂꯣꯏꯗꯣꯔꯦ
ꯇꯨꯅꯤ ꯑꯗꯨꯝ ꯐꯝꯃ ꯆꯥꯔꯁꯨ ꯐꯕ ꯆꯥꯅꯤ ꯔꯤꯒ꯭ꯔꯦꯠ ꯂꯥꯛꯇꯣꯔꯦ ꯉꯁꯤ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯨꯗꯤ ꯌꯥꯔꯣꯏꯗ ꯎꯇꯤ ꯑꯁꯪꯕ ꯕꯝ ꯁꯤꯡꯖꯨ ꯍꯥꯎꯕ꯭ꯔꯥ ꯍꯥꯎ ꯁꯤꯡꯖꯨ ꯅꯪ ꯆꯥꯗ꯭ꯔꯗꯤ ꯑꯩ ꯂꯧꯕꯤꯔꯒꯦ ꯅꯉꯣꯟꯗꯒꯤ ꯆꯥꯅꯤ ꯂꯧꯒꯦꯁꯨ ꯂꯧ ꯆꯥꯗꯤ ꯆꯥꯅꯤ ꯑꯩꯅ ꯂꯧꯒꯗꯤ ꯐꯪꯉꯔꯣꯏ ꯆꯥꯍꯧꯔꯒꯦ 우리 고아들이 데모크레시아요. 데모크레시. 리엠디 리엠디. 하라. Chả bố ấy hả? Usok dia semai sumsa di mayang kang niyo. Tay ba? Semai cha di mayang kang niyo usok. Cái gì ạ? Buông làm sao thế thần này? Cái này usok pa cha si di. Semai cha dra di. Sao học ra? Học tập bấm hay đâu này? Nên học tiếng cái nó khăn ra được. Nó phui không bù hồi. Xin mần bì ghé. Isin ngầm thắc đi. Ai khó thể. Maru khaga mallaga chabi ufadana. Fadana mandiraga. Natradi khara saurak taw ama yungradi khara wa thokani. Nam section na. Shaidiraga. Ado maruman bakan yogdasu ya da phadana sai biyo nangaroi ni yosan bi ganu body lap rồi đó cái này body nó gì à Mút cao được. khoi di sao hay là mình chỉ cần mình không ba cái gì đâu rồi đấy dạ chứ không có phân bên chuồng luôn Đây. Hào đấy, khô hào mà. Hào xí hào thì hay bữa đó giàu đấy. Có. acha bảo lên đi thao giờ yêu Lihat dulu lagi. Lihat dulu lagi. Oh sih kita. Sini nggak mau nih kok. Sini nak acar. Ayah acar. Yang kan acar apa tuh itu. Mari su. Dan ai dia acha bảo lên đi laki yung pelem. Morok cada medyo. Awat ba di sini mila sini. as thawai đi ngoài chứ Happy. Ah.